ngarang thokpane ai thumbnail da su thamjare tasengna ai post da su thaga chagibani ko mayam inaupagi gari ni hatare mangis ngarang thawalom da hatare ko MU ki gate sidagi kitang MU gate mapa da kitang satharaga khoi dukan kano pareng phamba leidana matta kano da phamba do tongan khoi adada inaupasigi gari se khara khatani ko nga khaktang haitare ne adu mayam na su hena thoido hendo na khangbi ro nga tani Kansipur gi da leiba pochai matai da pochai yon do auda po lei phai se kayam ku ni adada matam yam sang ni ngai chaite ba adada da nga tang gari je khamane inau pasna gari je nga tang khamani adada po leiba gi adada po leiba gi he lei thorok pada gari se leiram da ne polei basi hek laithor pada gari se leiram da ne adudi nati inau pa je ma je sidagi private hostel dani mana thabak tawbo yawse se ma main nurse oina pubani wangsing dagi na Imphal buk chatpa se magi sathok sasin hospital gi nina kitang emergency harakpo oiro kari oiro aduda sathok sasin magi kitang nungai chanaba maonda sathok sasin athu kaida nang haidana adumain tawdana yam wana tungsanjaba haitare yam wana tungsanjaraga leijaba gari ne paisa ga paime khotana leiba nate magi tangai phadaba sataba yadaba khosanda pubanina maje wangjingdagi Imphal tana adumaina chatsaribane habido magi tasengna khong thudek piba hatare tawriba adugi lobiriba midu minungsi kitang popiraga haitare ko aina aigi life sigi kuthangdagi aina haijari ai phone number so dum ai dum iraga ai thamjaromge caption dai dum ijaromge nusibiraga di haitare ai life se kai gumba ubiba sibiba thengnabiraga di ai contact number hapramge pau amta phawbiro karigumba adomna miyoibagi minungsi habado leiragadi gari do akoi adum mana mani naida video so akoi adum lawba laksage tasengna yamna nungaite mayam ngasidi aigi live se ai thumbnail dabudi thamjarabani ko ngarangje yamna thawai nungai taba thokdo ma thoi inaupagi gari mangini ne kari oiramgadageba gari do paisa yamna leidana tawjaba natteba maje private hostel da maje main nurse oina pubani aduga maje chathok chasin hospital gi ni na mayamna su hena khangbi duni hostel chathok chasin emergency lerpa khopa adugi chathok chasin punamakse magi athu akai do nangjana bugta haidana mase gari ama yam wana
ꯇꯨꯡꯁꯤꯟꯖꯔꯒ ꯄꯩꯁꯥ ꯑꯔꯩꯕꯈꯩꯁꯦ ꯇꯨꯡꯁꯤꯟꯖꯔꯒ ꯍꯥꯏꯇꯥꯔꯦ ꯇꯉꯥꯏ ꯐꯗꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯕꯅꯤꯅ ꯑꯅ ꯈꯟꯖꯔꯒ ꯂꯩꯖꯔꯤꯅꯦꯕ ꯂꯩꯕ 2025ꯇ ꯆꯍꯤꯐꯥꯎ ꯐꯥꯗ꯭ꯔꯤꯕ ꯒꯥꯔꯤꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯕꯥꯆꯧꯒꯤ ꯃꯆꯥꯅꯦꯕ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅꯦꯕ ꯃꯥꯡꯉꯤꯕ ꯒꯥꯔꯤꯁꯦ ꯃꯥꯒꯤꯅꯦꯕ ꯑꯗꯨꯒ ꯃꯥꯡꯉꯤꯁꯤ ꯀꯥꯟꯆꯤꯄꯨꯔꯒꯤ ꯃꯥꯅ ꯍꯥꯏꯕꯁꯦ ꯀꯥꯟꯆꯤꯄꯨꯔꯒꯤ ꯃꯦꯟ ꯒꯦꯠ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯑꯒꯅ ꯃꯦꯟ ꯒꯦꯠ ꯀꯥꯟꯆꯤꯄꯨꯔ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄꯤꯔꯒꯅ ꯑꯦꯝ ꯌꯨ ꯀꯥꯟꯆꯤꯄꯨꯔꯒꯤ ꯑꯦꯝ ꯌꯨ ꯒꯦꯠꯁꯦ ꯁꯤ ꯒꯦꯠꯁꯦ ꯈꯤꯇꯪ ꯍꯦꯜꯂꯛꯑꯕ ꯀꯥꯟꯗ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯆꯠꯄꯅ ꯑꯦꯝ ꯌꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛꯇꯪ ꯃꯇꯥꯏꯗ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯊꯝꯕꯁꯤꯗ ꯄꯨꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯗꯣꯏꯅꯣꯕ ꯀꯔꯤꯅꯣꯕ ꯃꯥ ꯍꯧꯖꯤꯛ ꯃꯥꯅ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ ꯇꯧꯕꯤꯔꯣꯏꯗꯕꯅꯦ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯦꯕ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯌꯥꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯔꯩꯕ ꯇꯨꯡꯁꯤꯟꯖꯔꯒ ꯊꯝꯖꯔꯛꯄ ꯃꯥꯒꯤ ꯇꯨꯡꯁꯤꯟꯖꯕ ꯃꯥꯅ ꯍꯣꯠꯅꯖꯔꯕ ꯑꯗꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯩꯈꯣꯏ ꯕꯥꯆꯧ ꯍꯣꯏ ꯀꯔꯤ ꯑꯣꯏꯅ ꯍꯣꯠꯅꯖꯔꯒ ꯌꯥꯝ ꯋꯥꯅ ꯒꯥꯔꯤ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯗꯨꯅꯤ ꯍꯧꯖꯤꯛ ꯊꯥꯔꯕ ꯒꯥꯔꯤ ꯑꯃ ꯂꯩꯕꯒꯤ ꯄꯩꯁꯥꯁꯦ ꯒꯥꯔꯤ ꯑꯃ ꯂꯩꯕꯒꯤ ꯄꯩꯁꯥꯁꯤꯕꯨ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯌꯥꯝ ꯋꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯩꯒꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯅꯤꯅ ꯑꯊꯨ ꯑꯀꯥꯏ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯒꯤꯗꯃꯛꯇꯅ ꯃꯥ ꯇꯉꯥꯏ ꯐꯗꯕꯒꯤ ꯒꯥꯔꯤꯗꯨ ꯂꯩꯖꯔꯤꯅꯦꯕ ꯑꯗꯨꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯗꯅ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯕꯗꯨꯗ ꯂꯧꯈ꯭ꯔꯦꯕ ꯍꯨꯔꯥꯟꯈ꯭ꯔꯦꯕ ꯂꯥꯏꯐꯁꯦ ꯎꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯁꯦꯡꯅꯅ ꯊꯃꯣꯏꯒꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯃꯤꯅꯨꯡꯁꯤ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯐꯥꯎꯕꯤꯔꯒ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯄꯟꯖꯔꯝꯒꯦ 8414032184 ꯑꯩ ꯑꯗꯨꯝ ꯀꯦꯞꯁꯟꯗꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯅꯝꯕꯔꯁꯤꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯀꯣꯟꯅ ꯌꯦꯡꯕꯤꯔꯒꯁꯨ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ ꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯇꯧꯖꯒꯦ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯥꯏꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩ ꯒꯥꯔꯤ ꯑꯗꯨꯒ ꯅꯝꯕꯔꯁꯨ ꯑꯩ ꯂꯣꯏꯅ ꯑꯗꯨꯝ ꯊꯝꯅꯦꯜꯗ ꯑꯩ ꯍꯥꯏꯖꯔꯕꯅꯤ ꯍꯥꯞꯆꯔꯕꯅꯤ ꯑꯩ ꯂꯣꯏꯅ ꯒꯥꯔꯤꯒꯤ ꯗꯤꯇꯦꯜꯁꯁꯨ ꯍꯥꯞꯆꯔꯕꯅꯤ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯨꯁꯨ ꯍꯥꯞꯆꯒꯦ ꯊꯦꯡꯅꯕꯤꯕ ꯎꯕꯤꯕ ꯂꯩꯔꯒꯗꯤ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯤꯇꯪ ꯃꯤꯅꯨꯡꯁꯤ ꯑꯃꯇꯪ ꯌꯦꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝꯁꯤꯗ ꯒꯥꯔꯤ ꯑꯃ ꯂꯧꯔꯤꯕꯁꯦ ꯒꯥꯔꯤ ꯑꯃ ꯂꯧꯖꯔꯤꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯤꯅ ꯃꯣꯏꯁꯦ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯝꯇꯪ ꯈꯪꯕꯤꯌꯨ ꯄꯨꯝꯅꯃꯛ ꯂꯩꯖꯕ ꯄꯨꯝꯅꯃꯛꯁꯦ ꯇꯨꯡꯁꯤꯟꯖꯔꯒ ꯌꯥꯝ ꯋꯥꯅ ꯂꯩꯖꯕ ꯒꯥꯔꯤꯅꯦꯕ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯅꯦꯕ ꯃꯦꯟ ꯅꯔꯁ ꯑꯣꯏꯕꯅꯦꯕ ꯏꯅꯥꯎꯄꯥꯁꯦ ꯑꯅꯥ ꯑꯌꯦꯛ ꯑꯊꯨ ꯑꯀꯥꯏ ꯏꯃꯥꯔꯖꯦꯟꯁꯤꯁꯦ ꯌꯥꯎꯔꯛꯄꯁꯦ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯃꯥ
ꯁꯠꯂꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯔꯀꯥꯔ ꯂꯩꯕꯒꯤꯅꯤꯅ ꯃꯥꯁꯦ ꯁꯠꯄ ꯑꯗꯨꯒꯨꯝꯕ ꯄꯨꯝꯅꯃꯛꯁꯦ ꯆꯠꯄ ꯅꯪꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯇꯧꯖꯔꯨꯕ ꯁꯤꯟꯐꯝꯗꯨꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯅ ꯂꯩꯖꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯃ ꯂꯩꯕꯒꯤ ꯄꯩꯁꯥꯁꯦ ꯊꯥꯊꯥꯔꯕ ꯇꯔꯥꯏꯕ ꯅꯠꯇꯦꯕ ꯑꯗꯣ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯈꯪꯗꯦ ꯋꯥꯁꯦ ꯁꯨꯝ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯈꯤꯇꯪ ꯃꯤꯅꯨꯡꯁꯤ ꯑꯝꯇꯪ ꯌꯦꯡꯕꯤꯔꯒ ꯃꯤꯅꯨꯡꯁꯤ ꯑꯝꯇꯪ ꯎꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯂꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯈꯤꯇꯪ ꯃꯤꯅꯨꯡꯁꯤꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗꯨꯗ ꯐꯥꯎꯕꯤꯔꯒ ꯒꯥꯔꯤꯁꯦ ꯑꯝꯇꯪ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯤꯗꯅ ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯆꯒꯦ ꯑꯗꯣ ꯂꯥꯏꯚꯁꯦ ꯎꯕꯤꯔꯒꯗꯤ ꯑꯗꯨꯝ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯗꯣ ꯄꯜꯂꯛꯄꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯥꯞꯆꯒꯦ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯣꯏꯔꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯕꯦꯝ ꯊꯦꯡꯅꯔꯗꯤ ꯍꯥꯏꯔꯛꯀꯦ ꯏꯌꯥꯝꯕ ꯍꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯐꯪꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯩꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯤꯒꯤ ꯋꯥꯕ ꯃꯤꯒꯤ ꯃꯥꯅ ꯑꯣꯏꯔꯝꯒꯗꯕꯗꯣ ꯃꯄꯨꯗꯨꯅ ꯑꯣꯏꯔꯝꯒꯗꯕꯗꯣꯅ ꯈꯟꯕꯤꯕꯗꯒꯤ ꯑꯗꯨꯝ ꯒꯥꯔꯤ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕꯁꯦ ꯑꯗꯨꯝ ꯂꯧꯕꯤꯔꯤꯕ ꯃꯤꯁꯛꯇꯨꯅ ꯅꯠꯇ꯭ꯔꯒꯁꯨ ꯅꯥꯀꯣꯏꯅꯅ ꯑꯣꯏꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯁꯛ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯇꯧꯔꯒ ꯈꯨꯠꯊꯥꯡꯗꯒꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯐꯪꯍꯟꯈꯤꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯑꯗꯨꯒꯨꯝꯅ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯍꯛꯊꯦꯡꯅꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯄꯤꯅꯤꯡꯗ꯭ꯔꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯣꯏꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯒ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯊꯦꯡꯅꯖꯔꯒ ꯑꯣꯏꯔꯒꯁꯨ ꯄꯥꯎꯁꯨ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯑꯗꯨꯝ ꯇꯧꯖꯒꯦ ꯇꯁꯦꯡꯅꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯒꯤ ꯊꯃꯣꯏ ꯈꯨꯆꯥꯛꯁꯤꯗꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯊꯋꯥꯏꯗ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯇꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛ ꯏꯅꯥꯎꯄꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯂꯧꯕ ꯃꯤꯗꯨꯅꯗꯤ ꯍꯥꯏꯔꯛꯑꯔꯣꯏ ꯑꯌꯥꯝꯕ ꯃꯣꯏꯗꯤ ꯐꯔꯒ ꯆꯦꯟꯒꯦ ꯈꯟꯕꯅꯤ ꯑꯗꯨ ꯀꯔꯤꯅꯣꯕ ꯑꯗꯨ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯃꯥꯒꯤ ꯆꯦꯁꯤꯁ ꯑꯗꯒꯤ ꯀꯩꯀꯩ ꯂꯣꯏꯅ ꯅꯝꯕꯔ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏꯅ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯤ ꯈꯪꯖꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗꯤ ꯑꯃꯨꯛ ꯃꯣꯏꯅ ꯌꯣꯟꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯌꯣꯟꯕ ꯃꯇꯝꯗ ꯁꯣꯏꯗꯅꯗꯤ ꯃꯄꯥꯟꯂꯣꯝꯗ ꯄꯨꯈꯤꯔꯣꯏꯗꯅ ꯒꯥꯔꯤꯁꯦ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯣꯛ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯂꯣꯏꯅ ꯆꯦꯁꯤꯁ ꯅꯝꯕꯔ ꯀꯩꯀꯥ ꯂꯣꯏ ꯂꯩꯔꯤꯅꯦꯕ ꯑꯗꯨꯁꯤꯡꯗꯣ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯗꯁꯥ ꯇꯥꯅꯦꯕ ꯃꯥ ꯂꯤꯐꯝꯗꯨ ꯂꯩꯒꯗ꯭ꯔꯕ ꯂꯤꯐꯝꯗꯣ ꯂꯩꯔꯣꯏꯑꯕ ꯑꯗꯨꯝ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯉꯁꯤ ꯍꯌꯦꯡ ꯈꯪꯈꯤꯗꯕꯗꯤ ꯌꯥꯏ ꯑꯗꯨꯝ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥ ꯁꯣꯏꯗꯅ
ꯈꯣꯡꯒꯨꯟꯗꯨ ꯂꯤꯔꯛꯄ ꯃꯇꯝꯗ ꯗꯁꯥ ꯇꯥꯅꯦꯕ. ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯂꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯊꯦꯡꯅꯕꯤꯔꯕ ꯀꯔꯤꯒꯨꯝꯕ ꯎꯕꯤꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯕꯤꯗꯨꯅ ꯒꯥꯔꯤꯁꯦ ꯑꯝꯇꯪ ꯑꯩꯈꯣꯏꯗ ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯝꯖꯕꯁꯨ ꯃꯇꯦꯡ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕꯅ ꯑꯍꯜꯒꯤ ꯏꯆꯦ ꯏꯆꯟꯁꯤꯡ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤꯁꯦ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯁꯨ ꯑꯩ ꯒꯥꯔꯤꯗꯨꯁꯨ ꯎꯠꯆꯔꯕꯅꯤ. ꯀꯩꯒꯨꯝꯕ ꯎꯕꯤꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯁꯨ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ. ꯗꯤꯄꯤꯀꯥ ꯃꯣꯔꯅꯤꯡ ꯉꯁꯤꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦ. ꯉꯁꯤꯁꯦ ꯋꯥꯈꯜꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯖꯤꯛ ꯈꯔꯥꯛꯀ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯉꯔꯥꯡ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨꯝ ꯑꯩ ꯊꯝꯕꯅꯦꯜꯗꯕꯨꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ. ꯑꯩꯒꯤ ꯏꯅꯥꯎꯄꯥꯒꯤ ꯍꯥꯏꯇꯥꯔꯦ ꯏꯕꯥꯆꯧꯒꯤ ꯃꯆꯥꯅꯤ. ꯃꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯏꯝꯐꯥꯜꯗꯅꯤ ꯃꯦꯟ ꯅꯔꯁ ꯑꯣꯏꯅ ꯄꯨꯕ ꯌꯥꯎꯕꯅꯦꯕ. ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯍꯥꯏꯔꯛꯄꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯦꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯍꯜꯂꯛꯄꯩꯗꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯍꯜꯂꯛꯄꯗꯒꯤ ꯍꯥꯏꯔꯒꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯦꯠꯁꯦ ꯈꯔ ꯍꯦꯟꯊꯣꯔꯛꯑꯒ ꯍꯥꯏꯇꯥꯔꯦ ꯊꯧꯕꯥꯜ ꯂꯣꯝ ꯁꯥꯏꯠꯇ ꯈꯔ ꯂꯥꯛꯑꯒ ꯑꯗꯨꯗꯩꯗꯨꯗ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕꯅꯦꯕ. ꯑꯗꯨꯗꯩꯗ ꯄꯣꯠ ꯆꯩ ꯂꯩꯕꯗꯨꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯗꯨꯒꯤ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤꯁꯦ ꯂꯩꯔꯝꯗꯕꯅꯤ. ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯕ ꯎꯕꯤꯕ ꯌꯥꯎꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯃꯌꯥꯝꯒꯤ ꯃꯇꯤꯛ ꯆꯥꯅ ꯑꯃꯃꯟ ꯇꯧꯖꯒꯦ. ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯑꯗꯨꯒ ꯇꯁꯦꯡꯅꯅ ꯂꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯌꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯊꯃꯣꯏꯗ ꯄꯤꯔꯒ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯈꯤꯇꯪ ꯐꯥꯎꯕꯤꯔꯒ ꯒꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ. ꯑꯩꯈꯣꯏ ꯑꯗꯣꯝꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ. ꯒꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯒꯥꯔꯤꯗꯣ ꯂꯩꯖꯈꯤꯕꯅꯤ. ꯑꯗꯨꯗꯨꯅ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗ ꯈꯤꯇꯪ ꯃꯤꯅꯨꯡꯁꯤ ꯑꯃ ꯐꯥꯎꯕꯤ ꯃꯗꯨ ꯒꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ. ꯒꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯗ ꯌꯧꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯈꯪꯍꯟꯖꯔꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯤ ꯖꯤꯗ ꯑꯦꯛꯖꯥꯝꯒꯤ ꯆꯠꯀꯗꯧ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯗꯨꯅꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛꯅꯤꯀꯣ ꯃꯁꯦ. ꯃꯌꯥꯝ ꯂꯨꯄꯥ 500ꯇꯪ ꯂꯨꯄꯥ 20ꯇꯪ ꯃꯐꯝ ꯆꯥꯗꯅ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯆꯥꯗꯅ ꯇꯥꯍꯧꯕ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯦꯕ. ꯂꯨꯄꯥ 100ꯇꯪ 500ꯇꯪ ꯇꯥꯍꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕ. ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 500ꯇꯪ ꯇꯥꯍꯧꯕꯗ 100ꯇꯪ 10ꯇꯪ ꯇꯥꯍꯧꯕꯗꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕ. ꯑꯗꯨꯗꯤ ꯑꯔꯩꯕ ꯃꯇꯝ ꯁꯥꯡꯅ ꯇꯨꯡꯁꯤꯟꯖꯔꯒ ꯊꯝꯖꯔꯛꯄ
ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯂꯩꯈꯤꯕ ꯒꯥꯔꯤꯗꯣ ꯃꯥꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯐꯥꯎꯔꯝꯒꯗꯒꯦꯕ ꯊꯃꯣꯏꯗ? ꯈꯤꯇꯪ ꯅꯨꯡꯁꯤꯕꯤꯌꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯝꯅꯃꯛꯅ ꯀꯩꯒꯨꯝꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯇꯁꯦꯡꯅꯅ ꯒꯥꯔꯤꯗꯨꯕꯨ ꯂꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯩ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯔꯤ, ꯇꯁꯦꯡꯅꯅ ꯒꯥꯔꯤꯗꯨꯕꯨ ꯂꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯈꯤꯇꯪ ꯊꯃꯣꯏꯗ ꯏꯁꯥꯒꯤ ꯇꯥꯔꯦꯀꯣ, ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯈꯤꯇꯪ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇꯪ ꯐꯥꯎꯕꯤꯕ ꯑꯣꯏꯔꯒꯗꯤ ꯒꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏꯗ ꯒꯥꯔꯤꯁꯦ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪ ꯁꯤꯟꯅꯕꯤꯔꯛꯎ꯫ ꯇꯁꯦꯡꯅ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯀꯗꯕ ꯈꯣꯠꯀꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯃꯤꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ, ꯑꯗꯣꯝꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯥ ꯑꯃꯇꯪ ꯄꯣꯛꯄꯤꯔꯒꯗꯤ ꯑꯗꯣꯝꯅ ꯄꯥꯎꯁꯦ ꯐꯥꯎꯕꯤꯔꯛꯎ꯫ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ, ꯉꯝꯖꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯈꯤꯇꯪ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯗꯨꯅ ꯍꯥꯏꯇꯥꯔꯦꯅꯦ, ꯈꯤꯇꯪ ꯊꯃꯣꯏꯗ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕ ꯃꯤꯅꯨꯡꯁꯤꯗꯨ ꯈꯤꯇꯪ ꯈꯟꯕꯤꯔꯒ ꯃꯗꯨ ꯑꯃꯨꯛꯇꯪ ꯐꯪꯍꯟꯕꯗ ꯃꯌꯥꯝꯅꯁꯨ ꯑꯃꯗꯤ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯒꯥꯔꯤꯗꯨꯕꯨ ꯂꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯃꯨꯛꯇꯪ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯂꯩꯖꯗꯅ ꯂꯩꯈꯤꯕ ꯅꯠꯇꯦ, ꯃꯥꯡꯈ꯭ꯔꯁꯨ ꯌꯥꯏ, ꯑꯇꯣꯞꯄ ꯑꯃ ꯂꯩꯔ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕꯒꯤ ꯊꯧꯅꯥꯗꯨꯁꯨ ꯇꯁꯦꯡꯅ ꯂꯩꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯤ, ꯑꯃꯨꯛꯇꯪ ꯒꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯁꯤꯟꯅꯕꯤꯌꯨ, ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯌꯧꯍꯟꯕꯤꯔꯛꯎ꯫ ꯑꯗꯣꯝꯅ ꯊꯦꯡꯅꯖꯦ ꯍꯥꯏꯕ ꯃꯐꯝꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣই ꯂꯥꯛꯆꯒꯦ꯫ ꯃꯤꯅꯨꯡꯁꯤ ꯈꯤꯇꯪ ꯄꯣꯛꯄꯤꯔꯒ ꯍꯥꯏꯇꯥꯔꯦ, ꯑꯋꯥꯕꯁꯤꯗꯪꯗꯤ ꯃꯇꯦꯡ ꯑꯩꯈꯣꯏ ꯇꯁꯦꯡꯅꯅ ꯏꯅꯥꯎꯄꯥꯗꯨꯒꯤ ꯃꯇꯧꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯅꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯤꯅꯗꯤ ꯃꯥꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ? ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯑꯞ ꯗꯥꯎꯟ, ꯋꯥꯡꯖꯤꯡꯗꯒꯤ ꯏꯝꯐꯥꯜ ꯇꯥꯅ ꯑꯗꯨꯝ ꯆꯠꯆꯔꯤꯕꯅꯦꯕ, ꯃꯥ ꯒꯥꯔꯤꯗꯨꯒꯤ ꯃꯇꯦꯡꯅ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯤꯅꯤ, ꯍꯣꯁꯄꯤꯇꯥꯜ ꯇꯧꯕ ꯍꯥꯏꯁꯤꯅꯤ, ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯑꯦ, ꯑꯃ ꯂꯥꯛꯑꯦ, ꯑꯗꯨ ꯇꯧꯔꯦ, ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯝ꯫ ꯈꯤꯇꯪ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯤꯔꯒ ꯍꯥꯏꯇꯥꯔꯦ, ꯄꯨꯝꯅꯃꯛꯁꯦ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯤꯔꯒ ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ꯫ ꯈꯣꯡ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ, ꯈꯣꯡ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ꯫ ꯑꯝꯇꯪ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯎꯕꯤꯔꯒꯗꯤ ꯑꯝꯇꯪ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯤꯗꯨꯅ ꯍꯥꯏꯇꯥꯔꯦ, ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯗꯣꯝ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯌꯥꯝꯕ, ꯊꯨꯅ ꯐꯪꯕ ꯑꯣꯏꯕ꯫ ꯍꯣꯏ, ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯒꯥꯔꯤꯗꯣ ꯐꯪꯕꯁꯨ ꯑꯣꯏꯖꯔꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤꯗꯣ ꯊꯦꯡꯅꯕꯤꯔꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯒꯥꯔꯤꯗꯨꯕꯨ ꯂꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯇꯥꯔꯦ, ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ, ꯑꯩꯈꯣꯏ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯆꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥꯁꯦ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯝ ꯂꯣꯏꯁꯟꯃꯤꯟꯅꯁꯤ꯫
ꯑꯗꯣꯝꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅꯅ ꯑꯗꯨꯝ ꯉꯔꯥꯡ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯗꯦ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯦ ꯑꯩꯁꯤꯅꯤꯀꯣ ꯑꯩꯁꯦ ꯉꯔꯥꯡ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯦꯕ ꯇꯨꯝꯕ ꯌꯥꯗꯕ ꯑꯣꯏꯔꯝꯗꯣꯏꯁꯤ ꯀꯔꯤꯅꯣꯅ ꯈꯟꯕ ꯏꯅꯥꯎꯄꯥꯁꯦ ꯑꯗꯨ ꯃꯥꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯏꯅꯥꯎꯄꯥꯁꯤꯅ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯑꯩꯐꯥꯎ ꯇꯨꯝꯕ ꯌꯥꯗ꯭ꯔꯁꯤꯅꯗꯤ ꯏꯅꯥꯎꯄꯥꯁꯤꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯈꯤꯇꯪ ꯅꯨꯡꯁꯤꯕꯤꯌꯨ ꯈꯤꯇꯪ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯤꯑꯣꯏꯕꯅꯦꯅ ꯈꯟꯕꯤꯔꯒ ꯈꯤꯇꯪ ꯃꯤꯅꯨꯡꯁꯤ ꯑꯃꯇꯪ ꯊꯃꯣꯏꯗꯨꯗ ꯃꯤꯅꯨꯡꯁꯤ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯁꯨ ꯊꯃꯣꯏꯗꯨꯗ ꯐꯥꯎꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯥꯡꯈꯤꯕꯒꯤ ꯑꯋꯥꯕꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯒꯦ ꯃꯔꯨꯑꯣꯏꯅ ꯒꯥꯔꯤꯗꯨꯕꯨ ꯂꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯤ ꯈꯤꯇꯪꯗꯤ ꯈꯪꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯗꯨ ꯌꯦꯡꯕꯤꯔꯒ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯩ ꯂꯥꯏꯐꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯄꯣꯁꯇꯁꯨ ꯊꯥꯒꯠꯈꯤꯕꯅꯤ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯁꯨ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯑꯋꯥꯃꯟ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯧꯖꯒꯦ ꯃꯌꯥꯝ ꯀꯔꯤꯁꯤꯕꯨ ꯐꯪꯕꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯃꯣꯏ ꯑꯩ ꯃꯌꯥꯝꯗꯒꯤ ꯃꯌꯥꯝꯗ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯅꯁꯨ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤꯁꯦ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯒꯥꯔꯤ ꯅꯝꯕꯔꯁꯦ ꯑꯩ ꯑꯗꯨꯝ ꯊꯝꯕꯅꯦꯜꯗꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯕꯅꯤ ꯊꯝꯕꯅꯦꯜꯗꯁꯨ ꯑꯩ ꯍꯥꯞꯆꯔꯕꯅꯤ ꯑꯩ ꯑꯃꯨꯛꯇꯪ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯒꯦ ꯀꯣꯛꯀꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯄꯨꯔꯥ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯄꯨꯔꯥ ꯀꯂꯔꯁꯦ ꯅꯝꯕꯔꯗꯣ ꯍꯥꯟꯅ ꯍꯥꯏꯖꯔꯒꯦꯀꯣ ꯅꯝꯕꯔꯁꯦ MN04 G9043 ꯑꯩ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯒꯦ MN04 G9043 ꯀꯂꯔꯅ ꯁ꯭ꯇꯦꯂꯔ ꯕ꯭ꯂꯨ ꯑꯩꯈꯣꯏꯒꯤ ꯔꯣꯌꯦꯜ ꯃꯥꯒꯤ ꯃꯁꯤ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯃꯦꯇꯤꯌꯣꯔ 350 ꯎꯕꯤꯕ ꯌꯥꯎꯕꯤꯔꯒꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯦꯛ ꯊꯦꯡꯅꯕꯤꯕ ꯃꯤꯀꯨꯞꯇ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯊꯦꯡꯅꯕꯤꯕ ꯃꯇꯝꯗꯁꯨ ꯄꯥꯎꯁꯦ ꯐꯥꯎꯕꯤꯔꯛꯑꯣ ꯊꯥꯒꯠꯆꯔꯤ ꯑꯕꯦꯝꯃ ꯑꯗꯨꯝ ꯊꯦꯡꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯡꯅꯕꯤꯔꯒꯗꯤ ꯌꯥꯎꯕꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯁꯤꯕꯨ ꯎꯕꯤꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯀꯣꯟꯅ ꯌꯦꯡꯕꯤꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯣꯝꯒꯤ
ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯦ, ꯑꯋꯥꯃꯟ ꯇꯧꯖꯒꯦ. ꯑꯗꯨꯒ ꯇꯁꯦꯡꯅ ꯂꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯣꯏ ꯈꯤꯇꯪ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯑꯃꯇꯪ ꯐꯥꯎꯕꯤꯔꯒꯗꯤ, ꯈꯤꯇꯪ ꯑꯋꯥꯕꯁꯦ, ꯅꯨꯡꯉꯥꯏꯇꯕꯁꯦ ꯅꯣꯏ ꯈꯤꯇꯪ ꯈꯪꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ, ꯄꯥꯎ ꯑꯝꯇꯗꯤ ꯐꯥꯎꯕꯤꯔꯛꯑꯣ. ꯊꯃꯣꯏ ꯁꯦꯡꯅ ꯅꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ. ꯈꯤꯇꯪ ꯅꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯂꯩꯕꯤꯔꯒꯗꯤ ꯄꯥꯎ ꯑꯝꯇꯪ ꯐꯥꯎꯕꯤꯔꯛꯑꯣ. ꯏꯅꯥꯎꯄꯥꯁꯦ ꯍꯧꯖꯤꯛ ꯈꯣꯡ ꯇꯦꯛꯄ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤꯀꯣ. ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛꯅꯦꯕ ꯇꯧꯖꯔꯤꯁꯤ ꯃꯥꯅ. ꯃꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤ. ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯇꯧꯕ ꯊꯕꯛꯁꯦ ꯇꯣꯂꯣꯞ ꯀꯌꯥꯝ ꯆꯥꯎꯅ ꯆꯥꯏ, ꯇꯣꯂꯣꯞ ꯀꯌꯥꯝ ꯐꯪꯉꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯦꯕ. ꯇꯣꯂꯣꯞ ꯌꯥꯝꯕ ꯌꯥꯝꯗꯅ ꯊꯤꯗꯅ ꯍꯥꯏꯇꯥꯔꯦ, ꯃꯥꯅ ꯄꯥꯝꯖꯔꯨꯕ, ꯃꯥꯅ ꯇꯝꯖꯔꯨꯕ ꯍꯤꯔꯝꯗꯨꯒꯤ ꯃꯥ ꯇꯣꯂꯣꯞ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯗꯅ, ꯃꯥꯅ ꯄꯥꯝꯖꯔꯨꯕ ꯍꯤꯔꯝꯅꯤ, ꯑꯩꯅ ꯄꯥꯝꯖꯅ ꯆꯠꯆꯔꯨꯕ ꯍꯤꯔꯝꯅꯤꯅ ꯃꯥ ꯈꯟꯖꯕꯗꯨꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯗꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯣꯏꯖꯕꯒꯤ ꯃꯥ ꯆꯠꯆꯔꯤꯅꯦꯕ. ꯑꯔꯩꯕ ꯃꯥꯒꯤ ꯇꯨꯡꯁꯤꯟꯖꯕ, ꯃꯥꯅ ꯊꯝꯖꯔꯛꯄ ꯇꯨꯡꯁꯤꯟꯖꯕ ꯄꯨꯝꯅꯃꯛ ꯀꯥꯏꯊꯣꯛꯄ, ꯌꯣꯟꯊꯣꯛꯄ ꯇꯧꯔꯒ ꯒꯥꯔꯤꯗꯣ ꯂꯩꯖꯔꯤꯅꯦꯕ. ꯂꯩꯖꯔꯝꯕ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯛꯈ꯭ꯔꯒ, ꯂꯩꯖꯔꯝꯕ ꯃꯥꯏ ꯇꯨꯡꯁꯤꯟꯖꯔꯝꯕ ꯄꯨꯝꯅꯃꯛꯁꯦ ꯂꯧꯊꯣꯛꯑꯒ ꯒꯥꯔꯤꯁꯦ ꯂꯩꯖꯔꯤꯅꯦꯕ. ꯍꯨꯔꯥꯟꯕ ꯃꯤꯗꯨꯅ ꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯤ ꯐꯪꯉꯤ. ꯑꯩꯈꯣꯏꯗꯤ ꯅꯣꯏꯒꯤꯁꯨ ꯊꯨꯅ ꯐꯪꯕ ꯑꯣꯏꯔꯁꯨ. ꯍꯣꯏ, ꯊꯨꯅ ꯐꯪꯖꯕꯁꯨ ꯑꯣꯏꯖꯔꯒꯦ. ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ, ꯅꯨꯡꯁꯤꯖꯕ ꯒꯥꯔꯤꯗꯨꯕꯨ ꯂꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ, ꯑꯩ ꯌꯥꯝ ꯇꯠꯇꯅꯗꯤ ꯍꯥꯏꯖꯔꯦꯀꯣ. ꯍꯦꯟꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯌꯥꯝꯗ ꯈꯤꯇꯪ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯒꯤ ꯈꯤꯇꯪ ꯍꯟꯖꯟ ꯍꯟꯖꯟ ꯄꯜꯂꯦꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯨ ꯍꯦꯟꯃꯟꯕꯗꯨꯅ ꯐꯣꯡꯗꯣꯛꯆꯕꯅꯤ. ꯒꯥꯔꯤꯗꯨꯕꯨ ꯇꯁꯦꯡꯅ ꯂꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ. ꯑꯃꯨꯛꯇꯪ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯤꯔꯒ, ꯃꯤꯅꯨꯡꯁꯤ ꯃꯆꯥ ꯑꯃꯇ ꯑꯣꯏꯁꯨ ꯂꯩꯕꯤꯔꯒꯗꯤ ꯑꯗꯣꯝꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ. ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ, ꯅꯨꯡꯉꯥꯏꯇꯕꯁꯤ ꯎꯕꯤꯔꯒ, ꯑꯉꯥꯡꯒꯤ ꯑꯋꯥꯕꯁꯤ, ꯃꯥꯅ ꯋꯥꯔꯝꯒꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯤꯇꯪ ꯎꯕꯤꯔꯒ, ꯃꯤꯅꯨꯡꯁꯤ ꯃꯆꯥ ꯑꯃꯇꯪ ꯄꯣꯛꯄꯤꯔꯒꯗꯤ ꯒꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯐꯪꯍꯟꯕꯤꯌꯨ. ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ. ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯇꯪ ꯄꯟꯖꯔꯝꯒꯦ, ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯃꯌꯥꯝ. ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ 8414-032184. ꯁꯤꯗꯩꯁꯤꯗ ꯄꯥꯎ ꯑꯃꯇꯪ ꯐꯥꯎꯕꯤꯔꯛꯑꯣ.
ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯤ ꯀꯩꯒꯨꯝꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯐꯥꯎꯖꯟꯕꯤꯔꯛꯑꯣ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯁꯨ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯒꯗꯤ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯣꯏ ꯍꯣꯏ ꯊꯨꯅ ꯐꯪꯕ ꯑꯣꯏꯖꯔꯒꯦ